Akasbani Imphal Wahengbam Rajesh na pau pajari ahanbada maruoiba pau Leimakong Power Station digi thau likes oikiba adugi matangda Mukhyamantri na sababati oiduna mifam pangthokre expert team semkre Security Force na Imphal East amasung Technopol Jilla digi bom yauna kujukulai kyamarom fagale amasung Kelo India scheme gi makhada laibak sinba thungbada Kelo India Center lising ama linglagani hari Leimakong Power Station dagi haukiba yumja kaishan numita thaulik oiduna Leimakong da cheliba khongsing da center kiba adugi matangda Mukhyamantri Nongthomam Birena sababati oiduna mifam ngarang pangthokre Mukhyamantri gi secretary da pangthokkiba mifam aduda Chief Secretary Dr. Binit Joshi IIT faculty Indian Coast Guard amasung tongan-tonganba bibaksingi officials sing saruk yaki thaulik oirpa adugi Sarkar na khudakta thabak lokhapadagi haujikti laksin magam le hari thodok asibu thijenaba expert team ama sembaga loina masina akoibagi mafamsingda kaya yamna soan bagi haibadu yengsinba haukre masigi matakta ahenba security gi thabak thoromsu lokhatpa haure hari Leimakong Power Station dagi heavy fuel leak oirakpadagi mafam aduda cheliba kongsing kanto sabal amadi sekmaina singma mafamsingda chentharaki thodok aduga mari lenana FIR ama lokhatpaga loina mafam aduda ahenba security force thajiduna sil toksen kare hari Raijagi ADGB Intelligence Asto Sinhana Luchingba Kangbu ama semduna thodok adu karamna thokpano amadi karamna oirakpano haibadu thijelagani mihut kangbu asida Commissioner Power Sri Sailesh Kumar Chaurasia amasung Additional Secretary Home M. Pradeep Singh yauri Security Force na Imphal East amasung Technopol Jilla dagi bom yauna kuchukulai kyamarum phagatpa ngamle hari Thoubal Technopol Bishnupur Churachandpur amasung Imphal East ki chingnaba mafamsingda thihumbagi thabak chathakre Raijagi Police Control Room gi chairol man hai Imphal East dagi kilogram 2 gram satret lumba IED bomb ama magazine ga loinana maru ahum yawba SMC carbine ama detonator yawdaba grenade ahum 9mm pistol ama amasung AK rifle gi maru tara phagatpa ngamki hari Amaromda Technopol Jilla gi more bypass dagi kilogram 3 gram satret lumba IED ani amasung bomb pokha hembada siznagadaba flexible wire kya marum phagat pangamle hari Security Force na Churachandpur Jilla rongi Sijang Khullagi Dampi Chingmai Paring Phawba Paksan na thihumbagi thabak chathaki Bishnupur Maikai romdana Hauktak Phailen dagi Dampi Chingmai Phawba thihumbagi thabak chathaki hari Handakta miyoi mari singchanba chakhiba adugi manungda miyoi ama thiba khangdra leiriba adu phangnanaba Security Force na mafam sing asida thihumbagi thabak amasung mafam aduda leiramba laloba sing takthoknaba chathakiba operation ni hari Security Force na haukiba sakolsen numita Kamjong Jilla gi Sasat Police Station gi manung chanba Bharat Myanmar ngangkai paringi Jet Choro dagi KYKL gi miyoi ama phare hari Leimakong da leba heavy fuel based power plant amasung hydro power plant house dagi huran chinthigi thabak chatari haina haukiba sakolsen numita Manipur State Power Corporation Limited ki official singna aiba wakat ama thangalaki hari huran chinthi tawriba miyoi sing aduna thaulik ohenbadagi mafam aduda chenba turel singda thawta sinduna miyamda chawna apanba pire hari hiramasiga mari lenana Sengmai Police Station da 0 FIR ama lokatle hari amadi thokdoktu da chenaba miyoi sing phagatnaba thabak lokatle hari Marakasida National Highway Kuntra Taret amasung National Highway 2 da tangai phadna changba polam sing puba gari sing security gi akan mangak sel galonana changlakre hari National Youth Day gi thorom Akhil Bharatiya Vidyarthi Parishad Manipur na sinduna None Jilla da pangthokre parishad asina sinduna Jadonang amasung Tengkongjang Higher Secondary School da lunan bagi thorom pangthokpaga loinana mairoi singna school gi campus amadi classroom sing lunana thamnabagi pauktak piki hari Manipur gi Parshuram Thingnamda Sahitya Academy Yuba Puruskar Lisingani Kulumdoi Pikre ngarang Kolkata gi Rabindra Sadan Auditorium da pangthokpa thorom amada mana adu Manipur gi naha oriba aiba Parshuram da Sahitya Academy Nai Delhi gi president na khusin nakibani mana asi Parshuram Thingnam gi Saireng Lairik matam gi Saireng Kuntra Tareki damak Sahitya Academy Nai Delhi na pibani Shri Parshuram Thingnam Kaksing Jilla gi Kaksing Khunau dagini Yelomi Kholau Kogba drama mangarang JN Manipur Dance Academy da pangthokre Akhoka Theater gi Victor Thogdamna director oiba drama asida lam paturel chingna chingba munnabagi damak Yelomi singbu atamnana singarakpada yumpham oiba drama ni Victor Thogdam National School of Drama Nai Delhi gi alumni ni
Scopes of Ayush Pharmacy haibasigi matangda nongmagi oiba workshop ama Imphal East ki khuraida leiba khonglang thaba University da pangthokre. University asigi School of Allied Health Services na sinduna mini auditorium da pangthokriba thorum aduda University asigi Ayush Department gi Dean amasung Director Dr. Aribam Guneswar Sharma na hai Pharmaceutical Sciences haibasi apikpa subject ni khanduna miyamna laithokibana hiram asda lawba yaba kanabasing lawba ngamdana leiri. Tabiriba pawasi Akashbani Imphal degini. Kelo India scheme gi makada lebak sinba thungbada Kelo India Center lising ama linglagani. Maharashtra gi Nagpur da leba Yaswant Stadium da taruk suba Khasdar Kirida Mahotsav hogdopagi thoramda wafam asi Kendra gi Youth Affairs amasung Sports Mantri Anurag Singh Thakur na phongdokibani. Mahangnai hairiba Kelo India Center lising ama asi lakliba tha ani asigi manungda sengappa loisingani. Numitarani Sathagadaba Sana Kolabagi Thorum Asi Kendra gi Mantri Nitin Gadkari gi Miang Makada Pangthokpani hari. Sangsaki budget mifam thasigi kuntra mathoi digi hauragani mathang thagi mapan phawba chathagadaba budget mifam asida Kendra gi Selthum Mantri Nirmala Sitaramana February amada interim budget puthokani. Budget mifam Rashtrapati Draupadi Murmuna Sabha animaki mifam da wangangduna hogdokani. Ayush Mantri Sarbanand Sonowal ngarang Guwahati da leba Central Ayurved Research Institute da Ayush ki Panchakarma Block and Pharmacology and Chemistry Laboratory sangakre. Mantri na Guwahati ki Azarada Integrated Ayush Wellness Center amasung Regional Research Institute of Homeopathy ki campus sanaba jatra hunki. Thoromdu da Assam ki Haksel Mantri Kesap Manta amasung Lok Sabha Sadasya Queen Oza Saruk Yaki. Ngasi phongba pausi singi maroi pau singi dama hauji mangsa tabam Premananda lere Premananda Thagachari Rajesh ngasi phongba pausi singda CVSE school sing ohenaba NOC pirambaga mari leinana ZEO amasung DI suspend tokre haiba pau thauthi chentherak pagi thodok thigatnaba mioi ahumna saba expert investigation team ama semkre amasung Bharat Joro Nya Yatra khongjomdagi lamtharagani haiba pau na maroi ba pau sing ori ponofamda CVSE school sing ohenaba NOC pirambaga mari leinana ZEO amasung DI suspend tokre haiba pauna ahanba headline tori pawasi People's Chronicle Sanalaibak Naharolgi Thodang Manipur News HL Express Sanga Express English amasung Manipuri edition amadi Huyanlan pawdasu ahanba lamai da phongli Kuki singi attack da More Bazar kaikre IED ani fagat haiba pauna ponofam gi ani suba headline tori Sanalaibak da scholarship thabagi verification tawbada mairoi singdagi namthak tawraga sel lawre haiba pauna ani suba headline tori HL Express da thauthi chentherak bagi thodok thiganaba mioi ahumna saba expert investigation team ama semkre haiba pauna ahanba headline tori pawasi Sanalaibak Naharolgi Thodang People's Chronicle Imphal Free Press Manipur News amadi Huyanlan pawche singi ahanba lamai da phongli Sanga Express English da Manipur Joro Nya Yatra khongjomdagi lamtharagni haiba pauna ahanba headline tori pawasi ayamba pawse singda tongan ba headline tawduna phongba thengnari Manipur News da indigenous people singi punsi amasung lanthung ngangnama CM da Unified Command ki charge pohon gadavani haiba kokomi ki wafam ahan headline tori pawasi ayamba pawse singi ahan lamai da phongli kuki terrorist singa hawtak tampa khunau da landara kre khunja sing lanjenari haiba pawna ani sub headline tori pawasi Naharol gi Thodang da ahan headline tawduna phongli Ganfu Mail da Bharat Joro Nya Yatra Rajniti Dal Mapalna sagalakli haiba pawna ahan headline tori thauthi chenthar paga mari leinana thijinnaba expert committee ama semkre haiba pawna ani sub headline tawduna phongli Rajesh Thagachari Premananda Aruibada Maruiba Pau Leimakong Power Station dagi thau leakage oikiba adugi matangda Mukhyamantri na Sabhapati oidana mifam pangthokre expert team semkre Security Force na Imphal East amasung Tengnopol Jila dagi bom yauna kujukulai kya marum phagale singchanba sakibadagi thiba khangtriba mioi phangnanaba Churachandpur amasung Bishnupur Jila gi mafam kyada thi humbagi thabak chathakre amasung Kelo India scheme gi makada lebak sinba thungbuda Kelo India Center lising ama linglagani hairi Paulo Jare